Government sembagi taksilunaba BJP gi MLA sing Delhi da paisinkhre. Ex CM Biren Gobindas Konthaujam Dr. Sapam Ranjan Haikham Dingo ngasi sangkhragani. Aina khwaidagi ngakpa UN da masana masabu wa nganglure haiba nipa amana YouTuber amada chatlaga wakat lerami sini. Maagi phauningbagi lebendo kharadi phaujare ngarangdagi makha taba kamaina national international da phaugani haibadudi YouTuber duna khangloi ai takpige haina asumna Lisipriya Kangujamna phongdrokli. UKNA gi active kedar manga security force na phagatkhre. Landslide ising isau nonglei nusit amadi yuharna thina soankraba singpa turen maya nakna lairamba sinagi mayum makai laijaldraba miyoi sing lambi gi sidaida hingnaba mafam lauduna ten khanduna punsi lenbagi mahing nongmagi yamkhalakli. Kuki ani ziandagi nantholaga siankhre. Myanmar gi Phapon district ta Rebel singa military ga khurthoknaba ngasiga numit marini sure. Sugunuda laiba UKNF ki finance secretary Mr. Khomang Haukip ki mayum Assam Rifle na bagwire khajinkre. Rebel singa khurthoknabada numitareni gi manungda military junta army gi lanmi samnga laikhidre sani na soktuna laikatnari. Kuki village lansiluba maitai masa ama Manipur police na rescue tawkhre hairi. Rescue tawkhraba miyoi adudi Soyam Sanayamba Thomas Masagi sahi kuntraga manga thamna pokpi village ni hairi. Kanglup phurup singi marakta nungsi sanaba amadi tangduroi taba puraknabagi pandamda seminar pangthokre.